ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯖꯒꯗꯕꯁꯦ ꯄꯥꯛꯅꯝ ꯌꯦꯔꯨꯝ ꯑꯇꯥꯎꯕ ꯑꯗꯩ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯛ ꯑꯗꯒꯤ ꯆꯅꯝ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯍꯋꯥꯏ ꯊꯝꯄꯥꯛꯄꯤꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯑꯂꯨꯅꯦ ꯀꯥꯡꯁꯣꯏ ꯇꯧꯖꯕ ꯀꯥꯡꯁꯣꯏꯁꯤꯅ ꯑꯗ ꯄꯥꯛꯅꯝꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯅꯝꯕꯅꯤꯀꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯍꯋꯥꯏ ꯈꯨꯡꯁꯣꯏꯁꯦ ꯀꯥꯡꯁꯣꯏ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯇꯥꯎꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯥ ꯍꯥꯞꯄ ꯍꯋꯥꯏ ꯌꯥꯝꯅ ꯀꯥꯡꯁꯣꯏꯁꯦ ꯏꯟꯁꯥꯡꯁꯨ ꯈꯔ ꯄꯥꯝꯖꯩ ꯀꯥꯡꯁꯣꯏꯁꯦ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯏ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯑꯒ ꯇꯧꯕ ꯄꯥꯛꯅꯝꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯂꯣꯏ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯄꯥꯛꯅꯝꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯅꯝꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯆꯅꯝ ꯑꯩꯗꯤ ꯁꯛ ꯎꯠꯄꯁꯦ ꯌꯥꯝꯅ ꯏꯀꯥꯏꯕꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯎꯠꯂꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯛꯅꯝꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯕꯨꯗꯤ ꯍꯥꯏꯅꯩꯀꯣ ꯁꯧꯒ꯭ꯔꯤꯗꯣ ꯑꯩꯅ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ
ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯇꯥꯎ ꯑꯃ ꯇꯧꯖꯕꯅꯦ ꯌꯦꯔꯨꯝꯁꯦ ꯀꯃꯥꯏꯅ ꯇꯥꯎꯒꯦ ꯍꯥꯏꯕꯗ ꯌꯦꯔꯨꯝꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒ ꯄꯥꯛꯅ ꯑꯗꯨꯒ ꯃꯀꯨꯞ ꯃꯀꯨꯞ ꯀꯛꯄ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯥꯃꯦꯟ ꯃꯌꯥꯝ ꯉꯧꯔꯦꯗ ꯌꯦꯔꯨꯝ ꯀꯨꯞꯅ ꯀꯨꯞꯅ ꯀꯛꯄꯗꯣ ꯆꯥꯏꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯀꯦꯃꯦꯔꯥ ꯇꯨꯔꯦ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯀꯥꯡꯁꯣꯏꯁꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯍꯋꯥꯏ ꯊꯄꯥꯛꯄꯤꯅꯦ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯆꯤꯜꯂꯒ ꯁꯤꯡꯁꯨ ꯍꯥꯞꯄꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯂꯣꯏ ꯆꯥꯊꯣꯛꯇꯣꯏꯅꯦ ꯑꯩꯁꯦ ꯅꯣꯏ ꯆꯥꯊꯣꯛꯀꯦ ꯍꯥꯎꯕꯅꯤꯅ ꯅꯣꯏ ꯆꯥꯗꯕꯅꯦ ꯌꯥꯝꯗꯤ ꯌꯥꯝꯕꯅꯦ ꯑꯩ ꯆꯥꯛ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯩꯗꯣ ꯍꯥꯎꯋꯦ ꯄꯥꯛꯅꯝꯁꯦ ꯂꯣꯏ ꯍꯥꯎꯋꯦ ꯅꯍꯥꯟ ꯆꯥꯊꯣꯛꯇꯣꯔꯦ ꯄꯨꯈꯝ ꯈꯛꯇꯪ ꯉꯥꯏꯗꯣꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯕꯥꯏ ꯕꯥꯏ